Khuman Lampak Youth Hostelda Miron Bisingtagi oina hangliba relief camp ta me kunmathoida inmate oina lakhiba amade haukiba me kunithoida rims ta angang unakhiba maibam radha amade chingtha mahesh ki machanupa gi chak-umbagi thouram ngase youth hostel da pangthokhre thouram aduga mari leinana BJP Manipur Pradesh ki President A Sardana hai Manipur da thokliba kanglup ki lan asna maram oiraga me kunmathoidagi hauduna Miron Bisingtagi oiba relief camp ama CM and Biren amade BJP Manipur Pradesh Sani ki miteng makhada Khuman Lampak Youth Hostelda hanglakhiba asida ngarang fawbada punna angang chama unakhre hauzik fawbada relief camp asida leiriba mirol bisingna angang unabada mateng panglakpa tongan ba hospital sing doctor sing voluntary health unit sing busu thagatpa phongdokhe conflict ama thoklaga normal sida lanjenlakpa haibasi araibo oide adumakpo tapna displaced oiraba sing mayumda hanjinna ba honari hairaduna loinana separate administration taliba asi BJP MLA na tanbra santi thugaiba pamba sing na tanbra kari maramdagi talakpano haiba adu miyamna nainabi haike Babina diagnostic adi Mediland Krishna diagnostic Bless diagnostic aduga committee ki Jenims ki team mama koi lai helpline nama aduga rims ki helpline haiba singa sinai koi da yamna achoba sigumba youth hostel ki campus da lairiba mama sing si yamna maru oina khallaga achoba mateng pibi aduga loinana topa ai koi gi Manipur da laibiriba pukchel chauraba sing haiba tare ai koi mayam asina su koi sen gi mateng na chingba pangbi dana Hariba relief camp asida yamna puni thogat bidana leiriba awaba taraba yung kai leitraba mayam singsigi ekoi yamna chowa mateng pibi ekoi ne yamna nungai jari badi ekoi youth hostel asida ngasi ekoi gi iramda masigi yamna healthy oiba angang chama mafam asida mapung phana ekoi angang unadana ngasi chama subagi tangkak ama lakpasi Manipur ki praja sing ekoi gi mateng pangbiriba campus sida aduga maru oina sarkar si chief minister amadi minister sing MLA sing loina na tungan ba rims jenims health related aduga private lairiba clinic sing hostel sing puna mapusu ekoi gi site gi represent party gi site gi hainingai leitana thagat pa phongdok sari